ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚ꯭ꯌꯨꯌꯔꯁ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯚꯥꯏꯕꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯟꯗꯣꯛꯆꯈꯤꯕ ꯌꯣꯡꯅꯨꯕꯤꯒꯤ ꯅꯨꯄꯥ ꯎꯃꯪꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯏꯔꯤꯕ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯗꯨꯕꯨ ꯏꯕꯤꯈꯤꯕ ꯑꯏꯕ ꯑꯗꯨꯃꯛꯀꯤ ꯈꯨꯠꯌꯦꯛꯇꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯕꯨꯡ ꯕꯤ.ꯀꯦ. ꯄꯥꯟꯖꯤꯃꯌꯨꯝꯒꯤ ꯈꯨꯠꯌꯦꯛꯇ ꯃꯥꯏ ꯄꯥꯛꯅ ꯐꯣꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡꯂꯛꯇꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯒ ꯑꯄꯪꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯃꯤꯌꯥꯝꯗ ꯏꯄꯤꯁꯣꯗ ꯅꯥꯏꯅ ꯁꯟꯗꯣꯛꯆꯔꯒꯅꯤ꯫ ꯂꯧꯕꯤꯔꯁꯤ ꯑꯄꯪꯒꯤ ꯃꯤꯡꯁꯦꯜ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯁꯨ ꯑꯄꯪꯒꯤ ꯋꯥꯔꯤꯇꯅ ꯉꯥꯏꯍꯥꯛ ꯊꯕꯛ ꯁꯪꯕꯗ ꯋꯥꯔꯤꯅꯔꯤ꯫ ꯑꯄꯪ ꯍꯥꯏꯕ ꯑꯄꯪꯗꯨ ꯃꯔꯥꯏꯕꯛ ꯐꯩ꯫ ꯃꯥꯅ ꯇꯧꯔꯨꯕ ꯑꯐꯕ ꯊꯕꯛꯀꯤ ꯐꯜ ꯐꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯔꯥꯟ ꯑꯍꯨꯏ ꯃꯤꯅꯝ ꯁꯣꯔꯤ ꯂꯩꯇ꯭ꯔꯕ ꯁꯦꯡꯂꯕ ꯃꯥꯒꯤ ꯄꯨꯛꯆꯦꯜꯅꯤ꯫ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯄꯪꯗ ꯄꯤꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯍꯥꯏꯅ ꯃꯍꯥꯔꯥꯅꯤꯅꯁꯨ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯤ ꯅꯤꯡꯊꯧꯗ ꯃꯆꯥꯅꯨꯄꯤꯕꯨ ꯑꯄꯪꯗ ꯄꯤꯅꯕꯒꯤꯗꯃꯛ ꯍꯪꯒꯠꯂꯤꯕ ꯑꯁꯤ꯫ ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯃꯇ ꯊꯝꯖꯒꯦꯕ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯁꯨꯔꯕꯅꯤ ꯑꯩꯅ ꯍꯪꯒꯠꯆꯕꯁꯤ꯫ ꯅꯆꯥꯅꯨꯄꯤꯁꯤ ꯑꯄꯪꯗ ꯊꯥꯖꯈ꯭ꯔꯁꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯏꯆꯥꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯈꯟꯅꯈꯤꯁꯤ꯫ ꯑꯗꯣ ꯑꯄꯪꯗꯣ ꯍꯟꯗꯛꯇꯤ ꯑꯌꯨꯛ ꯉꯟꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯅꯕ ꯄꯥꯎ ꯄꯤꯔꯒꯅꯦ ꯁꯒꯣꯜ ꯗꯣꯂꯥꯏ ꯊꯥꯗꯨꯅ ꯂꯧꯍꯟꯅꯕ ꯇꯧꯁꯤ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯀꯔꯤꯃꯠꯇ ꯆꯥ ꯊꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯑꯄꯪ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯄꯥꯎ ꯄꯤꯍꯜꯂꯨꯔꯦ꯫ ꯑꯄꯪ ꯑꯗꯨ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯤ ꯍꯥꯏꯔꯛꯇꯦ꯫ ꯑꯄꯪ ꯑꯗꯨ ꯂꯥꯛꯇꯕ ꯌꯥꯗꯦ, ꯅꯤꯡꯊꯧꯒꯤ ꯍꯨꯀꯨꯝꯅꯤ ꯍꯥꯏꯔꯝꯕꯇꯅꯤ꯫ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯛꯄ ꯅꯠꯇꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯈꯟꯅꯔꯝꯃꯤ꯫ ꯃꯃꯥ, ꯑꯄꯪꯅ ꯉꯁꯤ ꯍꯌꯦꯡ ꯂꯥꯛꯂꯒꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯅꯕ ꯄꯥꯎ ꯄꯤꯔꯛꯐꯝ ꯂꯩꯇꯦ꯫ ꯃꯥꯅ ꯃꯁꯥꯅ ꯂꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯡꯅ ꯂꯥꯛꯄ ꯇꯥꯕꯅꯤ, ꯃꯗꯨꯁꯨ ꯀꯣꯅꯨꯡ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯜꯂꯤꯗꯣ꯫ ꯑꯄꯪ, ꯅꯪ ꯅꯤꯡꯊꯧꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ ꯌꯥꯗꯦ꯫ ꯅꯍꯥꯟꯁꯨ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯍꯟꯈꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯍꯧꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯕꯗ ꯃꯥꯁꯨ ꯌꯥꯔꯛꯀꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤ ꯁꯒꯣꯜ ꯗꯣꯂꯥꯏ ꯇꯣꯡꯗꯅ ꯎꯃꯪꯗ ꯑꯄꯪ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯌꯧꯕꯗ ꯐꯅ ꯉꯜꯂꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯑꯄꯪꯅ ꯎꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯂꯥꯛꯎ ꯀꯟꯅ ꯍꯥꯏꯍꯧꯕꯗꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯠꯁꯤ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯩꯅꯗꯤ ꯂꯩꯁꯥꯕꯤꯗ ꯀꯣꯅꯨꯡ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯗꯅ ꯍꯥꯏꯈꯤꯕꯅꯤꯗ꯫ ꯑꯩ ꯆꯠꯁꯨ ꯆꯠꯅꯤꯡꯗꯦꯗ꯫ ꯑꯄꯪ, ꯑꯩꯈꯣꯏ ꯉꯟꯇꯥꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯅ ꯂꯥꯛꯎ ꯍꯥꯏꯔꯕꯁꯨ ꯅꯣꯡꯃ ꯑꯩ ꯉꯟꯇꯥꯅ ꯂꯥꯛꯀꯦ꯫ ꯅꯤꯡꯊꯧꯗ ꯁꯥꯎꯗꯅꯕ ꯅꯈꯣꯏꯅ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯑꯄꯪꯒ ꯅꯤꯡꯊꯧ ꯃꯅꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯂꯩꯁꯥꯕꯤ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ꯫ ꯂꯩꯁꯥꯕꯤ ꯊꯋꯥꯏ ꯋꯥꯕ ꯍꯧꯔꯦ꯫ ꯉꯁꯤꯁꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯊꯦꯡꯂꯒ ꯍꯜꯂꯛꯄ ꯁꯣꯏꯗ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯑꯁꯦ ꯈꯣꯡꯅ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯌꯧꯔꯛꯀꯅꯤꯗꯣ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯗꯣꯂꯥꯏ ꯇꯣꯡꯂꯒ ꯂꯥꯛꯅꯕ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯄꯪ꯫ ꯍꯣꯔꯦꯟ ꯍꯟꯕꯁꯨ ꯗꯣꯂꯥꯏꯗ ꯊꯤꯜꯂꯛꯀꯗꯕꯅꯦ꯫ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯍꯧꯔꯦ꯫ ꯅꯪꯅ ꯉꯁꯤ ꯆꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯑꯄꯪ꯫ ꯑꯄꯪ, ꯅꯪ ꯌꯥꯗꯕ ꯇꯧꯒꯅꯨ꯫
ꯅꯈꯣꯏꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯀꯅꯥ ꯀꯅꯥ ꯆꯠꯇꯧꯔꯤꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯅꯤꯁꯦ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯆꯠꯄ ꯇꯥꯔꯦ ꯅꯍꯥꯟꯃꯨꯛꯁꯨ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯅꯨꯃꯤꯠ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯩꯔꯝꯕ ꯑꯗ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯅ ꯂꯩꯔꯝꯈ꯭ꯔ ꯄꯣꯠꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯅ ꯆꯠꯂꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯑꯄꯪꯅꯦ ꯂꯩꯁꯥꯕꯤꯅꯦ ꯃꯧꯄ꯭ꯋꯥꯗꯨꯅꯤ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗ ꯃꯅꯥꯏꯁꯤꯡꯒ ꯂꯥꯛꯂꯤ ꯑꯄꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯑꯄꯪ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨꯕꯨ ꯀꯔꯝꯅ ꯌꯥꯎꯔꯛꯂꯤꯕꯅꯣ ꯏꯅꯤꯡꯊꯧ ꯁꯥ ꯀꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤ ꯏꯅꯤꯡꯊꯧ ꯑꯣ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯤꯡꯁꯦꯜ ꯊꯤꯡꯒꯠꯇꯦ ꯍꯥꯏꯈꯤꯕꯗꯣ ꯃꯍꯥꯔꯥꯅꯤꯁꯨ ꯃꯆꯥꯅꯨꯄꯤꯁꯨ ꯑꯄꯪ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯄꯪꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ ꯂꯩꯁꯥꯕꯤꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯁꯤꯕꯨ ꯑꯄꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯃꯍꯥꯛꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯁꯤ ꯌꯥꯝꯅ ꯂꯩꯇꯦꯡꯕ ꯅꯠꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯏꯄꯛ ꯄꯛꯆꯅ ꯐꯖꯔꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯍꯥꯛꯁꯨ ꯑꯄꯪꯒ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯑꯄꯪꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯉꯟꯇꯥꯅ ꯂꯣꯏꯔꯕꯅꯤꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯎꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯃꯧꯄ꯭ꯋꯥ ꯑꯗꯨꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯅꯤꯡꯊꯧꯅ ꯑꯄꯪꯕꯨ ꯇꯣꯉꯥꯟꯕ ꯀꯥ ꯑꯃꯗ ꯌꯥꯝꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯄꯪꯅ ꯑꯌꯥꯕ ꯄꯤꯗ꯭ꯔꯦ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯔꯦ ꯏꯅꯤꯡꯊꯧ ꯑꯄꯪ ꯑꯩꯕꯨ ꯋꯥꯔꯧꯕꯤꯔꯒꯅꯨ ꯏꯅꯤꯡꯊꯧ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯅꯤꯁꯤꯒꯤ ꯃꯈꯣꯏ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯩ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯀꯔꯤꯃꯠꯇ ꯋꯥꯔꯨꯅꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯄꯤꯒꯅꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯋꯥꯜꯍꯜꯂꯣ ꯅꯤꯡꯊꯧꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯑꯄꯪꯅ ꯌꯥꯕ ꯂꯩꯇ꯭ꯔꯦ ꯃꯝꯗ꯭ꯔꯤꯉꯩꯗ ꯎꯃꯪ ꯌꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯅꯤꯡꯊꯧꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯆꯥꯅ ꯊꯛꯅꯕ ꯗꯣꯂꯥꯏ ꯊꯛꯇ ꯍꯥꯞꯄꯤꯔꯦ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒ ꯃꯍꯥꯔꯥꯅꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯐꯥꯎꯕ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯎꯅ ꯊꯤꯟꯗꯣꯔꯛꯏ ꯅꯨꯃꯤꯠ ꯄꯨꯝꯇꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯄꯪ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯎꯃꯪꯗ ꯌꯧꯔꯦ ꯃꯈꯣꯏꯕꯨ ꯊꯤꯂꯛꯂꯝꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯃꯨꯛ ꯆꯠꯈꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯩꯁꯥꯕꯤ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗꯨꯗꯤ ꯂꯝꯁꯥꯡꯗ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯄꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏ ꯑꯄꯪꯕꯨ ꯀꯥ ꯑꯃꯗ ꯀꯧꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯅ ꯀꯔꯤ ꯀꯔꯤ ꯍꯪꯂꯝꯒꯅꯤ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯀꯔꯤ ꯀꯔꯝꯕ ꯑꯔꯨꯕ ꯊꯕꯛꯀꯤ ꯋꯥꯇꯥꯅꯔꯤꯕꯖꯥꯠꯅꯣ ꯅꯍꯥꯟꯃꯨꯛꯁꯨ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯔꯛꯇꯨꯅ ꯀꯣꯅꯨꯡꯗ ꯅꯣꯡꯃꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯆꯠꯂꯨꯏ ꯉꯁꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯦ ꯑꯄꯪ ꯃꯇꯣꯝꯇ ꯀꯔꯝꯕ ꯑꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯁꯤꯟꯅꯔꯛꯂꯤꯕ ꯑꯗꯨꯒ ꯉꯁꯥꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯥꯒꯗꯕꯒꯤ ꯌꯦꯡꯂꯤꯕꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯑꯩꯉꯣꯟꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯆꯥꯅ ꯊꯛꯅꯕ ꯄꯤꯔꯛꯏ ꯅꯍꯥꯟꯃꯨꯛꯁꯨ ꯋꯥꯔꯤꯗ ꯄꯤꯔꯛꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯄꯪꯕꯨ ꯍꯔꯥꯎꯍꯜꯂꯒ ꯀꯔꯤ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯑꯅꯤꯡꯕ ꯄꯥꯡꯅꯤꯡꯕ ꯂꯩꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯨꯌꯦꯡꯗꯣ ꯑꯩꯕꯨ ꯅꯣꯛꯅꯔꯤꯕ꯭ꯔꯥ ꯃꯤꯅꯧ ꯑꯃ ꯂꯥꯛꯄꯒꯤ ꯄꯪꯌꯦꯡꯗ ꯌꯦꯡꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯄꯪꯁꯤ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯃꯥꯜꯂꯦ
ꯃꯆꯥꯅꯨꯄꯤ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯑꯄꯪꯗ ꯄꯤꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ꯭ꯔꯥ? ꯃꯗꯨꯁꯨ ꯀꯌꯥꯗꯤ ꯊꯥꯖꯐꯥꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯄꯪ ꯃꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯕꯁꯨ kaya thazade. Aduga ichin ipwa tahandana atopa ka amada kari aruba wari bu sariba. Ahina apangda hangluraga apangna aise kari haina amuk khankidoiba. Hangdre aigi ningzariba asase asumak thamoy nungdo omsinduna wana khangladra. Apangna de aibu nungsibibagi maong madaw fazana utbiri. Aduga ichil ibwagidamaksu yamna khanbiba mali. Aina lana khanjilubase aise yamna khambal chawba daroidra. Aina hangludana mahana matomta hairakpasu haidorakte. Aina hangluba matang chade haiduna tumina leithokle. Isil ibwagi punsi apangi manaktagi tokhaina hanagum punsi ase siba ngaiba tarabra. Mahakpo hauzik kari toriba zano. Wakalse ipung pumbang nare. Ngasay pirakba sanalupa singdo thamjin bagi maongdi mali magise. Chakhumda janglaptuna ising singna ningthawna adu taw ada taw hairi haina aingonda tamlakadawribra. Tamlaktragadi aina asum karisu hangdana leisingadawribra. Tamina leisilaga aigi ningliba asase pungkai kai bataribra. Chapu mai do sawu mali ne. Jingdo surodana. Che. Abungodo mikap thorakpana halani ba. Mabuk thabat tatlabani ma. Che. Yeli siga hawai siga masi oina irola sira. Ngarogi wabudi nga tekpado madu oina hekta ngawrase. Kaidorabagi nangba? Nati nasaga ngamdabra. Ngasaydagi aina ngangbu chimatasu khumde nangna thokpa adum tawduna le. Natragana nungsit nungsa marakta chatlubagi nakok chikpa khotpaga tawribra. Ningthawna kari yathang tawtharaklabage? Ish, ningthawgi wadubudi karisu nattida. O nangbu nasado ihai hainingdana oi kari nungaitaba yarabageba. Thangnaba kaduda chikna kari pukmen pawminarakbage? Se chak toklagane warido ai loina liragise. Angangse hana amukta chak pijaraga tumhannaba tawse. Angangnina madi sagoldo lai tongduna chatpa oirabasu masase chuktaramganiba. Ningthawna kari hairakbage haina ai isana hanglamdrabadi nahakna ingonda karisu pautamlakloine. Karigi tamdani ai itomtagi oibo wasu natti nangonda kona tamgedana as nang talle. Nahanmuk chatlubagisu ainasu kaidobagi ningthawna kauribano haina hanglude. Maduda aingonda karisu hairakide. Karisu tamningai leitana kari pok tamdino. Sana lupa piri haidina thamjilu haina nangonda pidunine. Ngasisu aina hanglamdrabadi nahak aingonda karisu hainingai leite haina adum losinduna thamgadawri natra. Se irona batawro ai ngangawrupnaba semsara age. Ngasidi thawayamna yausilakre. Hehe ai bu nahan makai nanggi mating amata tawdabrane. Tawi ngasina thawai khari hena yausinba manba. O chak hana nganna charagane kyan tana wari saseba karisu leiba wana tiye. Nangbu angangsi mabuk thanna pijaraga tumangisi hawanida. Abungoga nanga hana charo aidi kona charage. Nangbu kunung chatlubudagi maharanine nangonda kari haraklabagene. Aina khalline nang nasada karino ma tawiyaba. Maharani na hairakpa hairaktaba wadu toko. Ningthawna nangonda kari hairakbage? Hoi wani me. Chak hana chathoklaga ingna tabna marik chumna paw adubu tamlage haibani minangbo. Hangjaram loidabane. Aisisu khanjana na hek hanglui.
ꯅꯪꯅꯗꯤ ꯍꯪꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯪꯂꯕꯅꯤꯅ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥꯔꯤꯁꯦ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯅ ꯈꯨꯝꯂꯛꯄꯒꯤ ꯋꯥꯅꯤ 이씨, ꯅꯪꯅ ꯍꯪꯂꯛꯇ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯋꯥꯐꯝꯗꯣ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ. ꯅꯪꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯅ ꯑꯄꯪ ꯍꯥꯏꯅ ꯀꯧꯔꯤꯗꯨꯕꯨ ꯀꯗꯥꯏꯗ ꯄꯪꯂꯤꯕꯅꯣ? ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ. ꯉꯥ ꯉꯧꯕꯁꯨ ꯂꯣꯏꯔꯦ. ꯑꯄꯪꯅ ꯃꯧꯄꯥ ꯅꯨꯄꯥꯗꯨꯕꯨ ꯍꯧꯗꯣꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯦ. ꯆꯥꯛ ꯄꯤꯖꯔꯦ. ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯃꯧꯄꯥ ꯅꯨꯄꯥꯗꯣ ꯐꯃꯨꯡꯗ ꯆꯪꯂꯒ ꯍꯤꯞꯈ꯭ꯔꯦ. ꯂꯩꯁꯥꯕꯤꯅ ꯑꯄꯪꯒꯤ ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯊꯧꯔꯥꯡ ꯇꯧꯏ. ꯂꯩꯁꯥꯕꯤꯅ ꯃꯥꯒꯤꯗꯤ ꯇꯣꯉꯥꯟꯅ ꯀꯣꯟꯅ ꯆꯥꯅꯕ ꯊꯥꯡꯗꯣꯔꯛꯇꯦ. ꯅꯪꯒꯤ ꯆꯥꯛꯇꯤ ꯀꯗꯥꯏ? ꯁꯦ, ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯂꯁꯦ. ꯑꯗꯨꯒ ꯄꯥꯠꯄꯥꯟꯗ ꯐꯝꯂꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯁꯥꯟꯅꯔꯁꯦ. ꯑꯩꯗꯤ ꯆꯥꯔꯔꯣꯏ. ꯅꯪ ꯆꯥꯊꯣꯛ. ꯂꯩꯁꯥꯕꯤ, ꯑꯩ ꯏꯇꯣꯝꯇ ꯆꯥꯕꯗꯤ ꯆꯥꯔꯣꯏꯗ ꯑꯩꯁꯨ. ꯁꯦ, ꯂꯥꯛꯑꯣꯕ. ꯆꯥꯝꯇ ꯆꯥꯈꯤꯁꯤ ꯀꯩꯗꯧꯔꯒꯦ? ꯁꯦ, ꯂꯥꯛꯑꯣ. ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯄꯪꯅ ꯆꯤꯡꯏ. ꯑꯄꯪꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯔꯔꯣꯏ ꯈꯪꯗꯨꯅ ꯂꯩꯁꯥꯕꯤꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯥꯡꯗꯣꯛꯂꯛꯏ. ꯑꯄꯪꯗꯤ ꯆꯥꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯍꯨꯛꯇꯨꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯦ. ꯂꯩꯁꯥꯕꯤꯗꯤ ꯆꯥꯗꯤ ꯆꯥꯏ, ꯑꯗꯨꯕꯨ ꯆꯥꯛꯂꯨꯛ ꯇꯪꯈꯥꯏ ꯐꯥꯗꯅ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯦ. ꯑꯄꯪꯁꯨ ꯈꯪꯏ ꯂꯩꯁꯥꯕꯤ ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯆꯥꯛꯂꯨꯛ ꯇꯪꯈꯥꯏ ꯆꯥꯔꯕꯅꯤꯅ ꯌꯥꯔꯅꯤ ꯈꯜꯂꯝꯃꯤ. ꯑꯄꯪ ꯆꯥꯛ ꯇꯣꯛꯄꯒ ꯃꯄꯥꯅ ꯊꯣꯛꯇꯨꯅ ꯍꯪꯆꯤꯛ ꯂꯥꯡꯏ. ꯄꯥꯠ ꯃꯄꯥꯟꯗ ꯐꯤ ꯑꯃ ꯊꯥꯔꯒ ꯐꯝꯗꯨꯅ ꯂꯩꯔꯤ. ꯂꯩꯁꯥꯕꯤꯗꯨꯅ ꯀꯣꯜ ꯂꯤꯛ ꯐꯦꯡꯂꯒ ꯆꯥꯝꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ. ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯇꯧꯒꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯄꯪꯗꯤ ꯑꯗꯨꯃꯛ ꯐꯝꯂꯤ. ꯁꯨꯛꯊꯣꯛ ꯊꯣꯔꯛꯄ ꯂꯩꯇ꯭ꯔꯦ. ꯑꯄꯪꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧ, ꯑꯗꯨꯕꯨ ꯈꯨꯝꯗꯤ ꯈꯨꯝꯂꯒ ꯊꯣꯔꯛꯇꯦ. ꯑꯄꯪ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯂꯩꯁꯥꯕꯤꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯁꯤꯗꯤ ꯅꯊꯟꯗ ꯐꯝꯃꯣ. ꯑꯩꯗꯤ ꯏꯃꯨꯡꯗ ꯁꯨꯝ ꯐꯝꯂꯒꯦ. ꯃꯁꯤꯗ ꯑꯄꯪꯅ ꯃꯈꯨꯗꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯔꯛꯏ. ꯂꯩꯁꯥꯕꯤꯅ ꯀꯟꯅ ꯌꯥꯜꯂꯤ. ꯑꯄꯪꯅ ꯃꯁꯥ ꯃꯎꯒ ꯐꯕꯅꯦ ꯂꯩꯁꯥꯕꯤꯗꯨ ꯄꯥꯠ ꯃꯄꯥꯟ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯐꯝꯃꯣ, ꯄꯥꯎ ꯇꯝꯂꯒꯦ. ꯅꯅꯥꯗꯣ ꯁꯦꯡꯗꯣꯛꯎ. ꯇꯝꯅꯤꯡꯗꯕ ꯄꯥꯎꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ. ꯇꯝꯂꯛꯀꯅꯨ. ꯏꯁ, ꯅꯪꯅ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯇꯝꯗꯕ ꯌꯥꯔꯣꯏ. ꯑꯩꯅ ꯏꯊꯧ ꯂꯩꯇꯅ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯅ ꯍꯪꯕꯒꯤ ꯑꯙꯤꯀꯥꯔ ꯂꯩꯇꯦ. ꯑꯩꯅꯁꯨ ꯍꯪꯐꯝ ꯊꯣꯛꯇꯦ, ꯅꯪꯅꯁꯨ ꯇꯥꯛꯐꯝ ꯊꯣꯛꯇꯦ. ꯑꯩꯅ ꯋꯥꯍꯩ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ, ꯏꯊꯧ ꯅꯠꯇꯅ. ꯅꯪꯅ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯄꯥꯈꯟꯗ ꯈꯟꯕꯒꯤ ꯋꯥꯅꯤ. ꯑꯩꯗꯤ ꯑꯣꯏꯗꯕ ꯇꯧꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨ. ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯤꯕ ꯑꯁꯤꯒ ꯅꯪꯅꯇ ꯑꯩꯒꯤꯗꯃꯛ ꯈꯟꯕꯣꯏꯔꯦ. ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕ꯭ꯔꯥ? ꯃꯃꯥꯡꯒꯤ ꯅꯪꯅ ꯀꯣꯅꯨꯡ ꯆꯠꯈꯤꯕꯗꯣ ꯅꯨꯃꯤꯠ ꯊꯦꯡꯂ ꯐꯥꯎꯕ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯉꯥꯏꯗꯨꯅ ꯏꯆꯤꯜ ꯏꯄ꯭ꯋꯥꯅ ꯂꯩꯔꯝꯕꯗꯣ ꯅꯪꯅ ꯈꯖꯤꯛ ꯐꯥꯎꯕ ꯉꯥꯏꯈꯣꯅꯤ. ꯑꯗꯨꯗꯤ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯤ. ꯑꯩꯒ ꯅꯈꯣꯏ ꯅꯆꯤꯟꯅꯨꯄꯥꯒ ꯎꯃꯪꯗ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯇꯧꯈ꯭ꯔꯤꯕ꯭ꯔꯥꯅꯦ? ꯈꯨꯝꯃꯨꯅꯦ ꯑꯝꯇ. ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯈꯪꯍꯟꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ. ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯁꯦꯡ ꯇꯁꯦꯡꯅ ꯍꯥꯏꯈꯤꯕꯁꯨ ꯉꯥꯛꯇꯅꯤ. ꯅꯪꯅ ꯅꯤꯡꯊꯧꯒ ꯀꯔꯤ ꯑꯔꯨꯕ ꯋꯥꯔꯤ ꯇꯧꯔꯛꯄꯒꯤ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯆꯥꯛꯇꯣꯛꯂꯒ ꯄꯥꯠꯄꯥꯟ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯤꯒꯗꯕ ꯉꯥꯛꯇꯁꯤꯗ. ꯍꯧꯖꯤꯛꯄꯨꯗꯤ ꯅꯪꯅ ꯈꯨꯝꯂꯛꯏꯗꯣ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯀꯅꯤ? ꯑꯩꯅ ꯍꯪꯖꯤꯜꯂꯨꯕꯗꯨꯒꯤ ꯅꯦꯅꯥ ꯇꯥꯅ ꯏꯪꯅ ꯄꯥꯎ ꯇꯝꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ. ꯅꯪꯁꯦ ꯑꯄꯪ ꯀꯧꯒꯗꯕ ꯅꯠꯇꯦ, ꯑꯁꯤꯡꯕ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯀꯧꯅꯤꯡꯕꯗ ꯀꯧꯖꯔꯣ ꯌꯥꯔꯦ. ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯍꯥꯏꯔꯒꯦ ꯇꯥꯔꯣ. ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯅꯤꯡꯗꯅ ꯍꯥꯏꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯨꯕ ꯑꯩꯁꯦ ꯉꯥꯎꯁꯨ ꯉꯥꯎꯔꯤꯕꯅꯤ. ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯦ
ꯑꯆꯨꯝꯕꯅꯤ ꯅꯪꯅ ꯍꯪꯂꯛꯇ꯭ꯔꯕꯁꯨ ꯅꯪꯅ ꯍꯥꯏꯗꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯅ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯇꯝꯗꯕ ꯌꯥꯗꯕꯅꯤ ꯑꯩꯗꯤ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯍꯥꯟꯅ ꯈꯪꯂꯝ ꯈꯪꯐꯥꯠꯇ꯭ꯔꯤꯉꯩꯗ ꯈꯪꯂꯝ ꯈꯪꯐꯥꯗ꯭ꯔꯤꯉꯩꯗ ꯀꯩꯗꯧꯔꯕ ꯋꯥꯔꯧ ꯄꯨꯔꯧꯕ ꯄꯩꯊꯣꯛꯄꯅ ꯃꯥꯡꯇ ꯊꯥꯕ ꯑꯩꯅ ꯅꯪꯕꯨ ꯀꯔꯤꯃꯇ ꯈꯜꯂꯝꯗ꯭ꯔꯕ ꯍꯧꯖꯤꯛꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯈꯟꯗꯨꯅ ꯋꯥꯁꯨ ꯋꯥꯔꯣꯏ ꯋꯥꯔꯧꯕꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯈꯪꯁꯤꯟꯅꯗꯕ ꯑꯃ ꯇꯧꯏ ꯑꯗꯨꯗꯤ ꯅꯪ ꯅꯣꯛꯅ ꯅꯣꯛꯅ ꯅꯁꯛꯇ ꯑꯁꯥꯎꯕ ꯑꯃꯗꯤ ꯅꯨꯡꯁꯨꯛ ꯅꯨꯡꯁꯥꯅꯕꯒꯤ ꯅꯪꯒꯤ ꯃꯃꯤ ꯃꯥꯏꯊꯣꯡ ꯑꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯥꯍꯟꯗꯕꯤ ꯂꯩꯀꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯁꯥꯎꯈꯤꯕꯁꯨ ꯂꯩꯇꯦ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯃꯟꯕꯗꯒꯤ ꯍꯪꯕꯅꯦ ꯅꯪꯅ ꯂꯣꯠꯁꯟꯅꯤꯡꯕ ꯃꯥꯟꯕ ꯅꯪꯅ ꯆꯥꯛ ꯅꯕꯨꯛ ꯊꯟꯅ ꯆꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯃꯗꯨꯅ ꯀꯔꯤꯒꯦ ꯏꯁ ꯑꯗꯨꯒ ꯑꯩꯅꯁꯨ ꯄꯥꯠ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯍꯥꯟꯅꯒꯨꯝꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯕꯁꯨ ꯅꯪꯅ ꯉꯝꯗꯨꯅ ꯊꯣꯛꯂꯛꯇꯦ ꯁꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯕ ꯚꯥꯞ ꯇꯥꯅ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯁꯦꯕ ꯅꯨꯄꯤ ꯈꯛꯇꯅ ꯁꯥꯎꯔꯒ ꯅꯨꯄꯥꯅ ꯁꯨꯝ ꯊꯦꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯃꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯗꯦ ꯅꯨꯄꯥꯁꯨ ꯅꯣꯡꯃꯗꯤ ꯁꯥꯎꯔꯛꯄ ꯌꯥꯏ ꯃꯗꯨꯗꯅ ꯅꯨꯄꯤꯅ ꯊꯦꯝꯒꯗꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ ꯊꯨꯅ ꯍꯥꯏꯔꯣ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯣ ꯅꯤꯡꯊꯧꯅ ꯃꯖꯥ ꯏꯕꯦꯝꯃꯗ ꯑꯩꯉꯣꯟꯗ ꯄꯤꯔꯒꯦ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧꯁꯨ ꯑꯣꯏꯍꯟꯒꯦ ꯃꯁꯤꯅꯤ ꯂꯩꯁꯥꯕꯤꯗꯨ ꯋꯥꯗꯨ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯄꯪꯅ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ ꯉꯥꯏꯈꯣ ꯀꯗꯥꯏ ꯆꯠꯀꯦ ꯋꯥꯔꯤ ꯐꯥꯎꯕ ꯂꯤꯕ ꯂꯣꯏꯗ꯭ꯔꯤ ꯇꯜꯂꯤ ꯅꯪꯁꯤꯗꯤ ꯑꯣ ꯑꯩꯅ ꯅꯤꯡꯊꯧꯗ ꯃꯗꯨꯒꯤ ꯋꯥꯗꯣ ꯅꯤꯡꯊꯧ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯖꯔꯣꯏ ꯑꯩꯗꯤ ꯏꯆꯤꯟ ꯏꯎꯄꯥꯅꯤ ꯑꯗꯨꯒ ꯂꯥꯞꯊꯣꯛꯅ ꯍꯤꯡꯕ ꯌꯥꯔꯣꯏꯗꯅ ꯆꯤꯀꯪ ꯈꯥꯡꯂꯝꯃꯤꯅꯤ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯈꯤꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯣꯅꯨꯡꯗ ꯀꯧꯕ ꯂꯥꯛꯈꯤꯅꯤ ꯂꯥꯛꯂꯔꯣꯏ ꯂꯥꯛꯂꯁꯨ ꯑꯩꯅ ꯌꯥꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯃꯥꯅ ꯀꯩꯗꯧꯅꯤ ꯈꯪꯉꯦ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩꯅ ꯀꯌꯥ ꯄꯦꯟꯗꯦ ꯃꯖꯥ ꯏꯕꯦꯝꯃꯗꯣ ꯄꯥꯝꯗꯤ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯂꯩꯁꯥꯕꯤ ꯅꯪ ꯍꯦꯟꯖꯤꯟꯅ ꯄꯪꯉꯥꯡ ꯉꯥꯡꯒꯅꯨꯏ ꯅꯤꯡꯊꯧꯅ ꯀꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯅꯠꯇꯦ ꯑꯅꯤꯔꯛ ꯁꯨꯔꯕꯅꯦ ꯉꯁꯤꯒꯤꯁꯤꯒ ꯑꯍꯥꯟꯕ ꯀꯧꯕꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯍꯥꯟꯕꯒꯤꯗꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯁꯛꯀꯤꯅꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯅꯤꯡꯊꯧ ꯑꯩꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯃꯁꯤ ꯈꯛꯇꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯄꯨꯔꯛꯏꯕ ꯑꯗꯨꯒ ꯃꯗꯨꯅ ꯂꯣꯏꯔꯦ ꯑꯍꯥꯟꯕꯒꯤ ꯑꯃꯅ ꯑꯩꯅ ꯍꯪꯍꯧꯗꯕ ꯑꯗꯨꯅ ꯆꯝꯅ ꯇꯧꯔꯛꯄ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯄꯤꯔꯅꯤ ꯍꯥꯏꯔꯛꯄ ꯌꯥꯗꯦ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯗꯦ ꯅꯪꯕꯨ ꯑꯃꯨꯛꯁꯨ ꯁꯣꯏꯗꯅ ꯀꯧꯔꯛꯈꯤꯅꯤ ꯑꯩ ꯈꯪꯉꯦ ꯑꯁ ꯃꯥꯅ ꯆꯥꯝꯃꯔꯛ ꯀꯧꯁꯅꯨꯗ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯃꯠꯇꯗ ꯅꯪꯁꯤꯗꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯅꯕ ꯊꯕꯛ ꯀꯛꯂꯝꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯊꯕꯛ ꯀꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯂꯝꯆꯠ ꯕꯦꯕꯥꯔ ꯈꯪꯗꯦ ꯍꯥꯏꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯃꯖꯥ ꯏꯕꯦꯝꯃꯗꯣ ꯄꯥꯝꯗꯤ ꯄꯥꯝꯕꯖꯥꯠꯅꯤ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯔꯣ ꯊꯝꯕꯥꯜ ꯄꯨꯗꯨꯅ ꯆꯠꯂꯤꯕꯗꯣ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯈꯨꯠꯇ ꯅꯪꯅ ꯍꯛꯊꯦꯡꯅꯅ ꯄꯤꯔꯝꯒꯅꯤꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯈꯨꯠꯊꯥꯏꯅꯔꯛꯀꯅꯨꯋꯦ ꯑꯩꯅ ꯇꯧꯗꯕ ꯊꯕꯛꯇ ꯂꯥꯟꯅ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯂꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯩꯅ ꯍꯥꯏꯔꯒ ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯍꯟꯒꯅꯤ ꯅꯪꯒꯤ ꯈꯨꯍꯥꯏꯗꯣ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯑꯄꯪꯁꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯅꯤ ꯈꯜꯂꯝꯒꯅꯤ ꯈꯜꯂꯣꯏ ꯑꯩꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯃꯠꯇꯗ ꯅꯤꯡꯊꯧ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯅꯅꯥꯏ ꯑꯩꯅ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯃꯠꯇꯗ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤꯕ ꯍꯥꯏꯅ ꯀꯣꯛ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯥ ꯑꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯀꯨꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯩꯃꯥ ꯑꯕꯨꯡꯒ ꯇꯥꯅꯕ ꯂꯥꯎꯖꯅꯤ ꯂꯥꯎꯅ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯕꯗꯨꯕ ꯀꯥꯟꯅꯗꯦ ꯃꯨꯛ ꯈꯣꯠꯇꯅꯒ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯁꯦ
ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯂꯩꯅꯝ ꯃꯔꯛꯁꯤꯗ ꯅꯪꯒꯤ ꯆꯤꯡꯍꯤ ꯃꯅꯝꯒ ꯇꯣꯁꯤꯟꯅꯒꯦ ꯈꯨꯠꯁꯦ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯀꯅꯨ ꯈꯨꯖꯤꯒ ꯄꯥꯟꯅꯔꯒ ꯌꯥꯝꯅ ꯅꯥꯔꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯣꯟꯅ ꯚꯥꯞ ꯇꯥꯃꯤꯟꯅꯁꯦ ꯑꯣꯍꯣ ꯑꯗꯨꯅꯤꯗꯅ ꯆꯤꯛꯂꯕ ꯄꯥꯠꯄꯥꯟꯒꯤ ꯏꯆꯤꯛ ꯊꯦꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯄꯪꯒ ꯂꯩꯁꯥꯕꯤꯒ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯕ ꯋꯥꯔꯧꯕ ꯁꯥꯎꯅꯕ ꯅꯦꯝꯊꯃꯤꯟꯅꯗꯨꯅ ꯃꯍꯧꯁꯥ ꯅꯨꯡꯁꯤ ꯆꯥꯟꯅꯔꯝꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯑꯆꯦꯠꯄ ꯂꯪꯂꯥꯅ ꯇꯠꯅ ꯊꯥꯅ ꯌꯥꯗꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯊꯦꯡꯂꯦ ꯍꯌꯦꯡ ꯉꯟꯅ ꯌꯥꯍꯧꯕ ꯉꯝꯂꯔꯣꯏ ꯂꯥꯛꯑꯣ 이몽대 쌍라세 너무라세 ꯑꯄꯪꯒ ꯂꯩꯁꯥꯕꯤꯗꯨꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤ ꯑꯗꯨ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯍꯥꯏꯕꯗꯨ ꯐꯪꯖꯔꯦꯗ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯧꯅꯕ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯠꯄ ꯀꯧꯕ ꯂꯩꯇꯅ ꯌꯥꯏꯐ ꯃꯔꯥꯡ ꯀꯥꯏꯅ ꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯟꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯄꯥꯟꯗꯨꯅ ꯃꯆꯥ ꯗꯔꯥ ꯁꯟꯗꯣꯛꯇꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯦꯟꯈꯤ